Kurumjare. The Times of Manipur, TOMTV, The Morning Talk, Reading the Voice, being Tabi Singbo, Taram Noksari. Ngasi Infal the Pongliba, Tonganba, E. Pau Singing Ramda, Equi, Nasidino Gangansi, Equi, 15 August, Toram Bangto Kivana, Equi Impalda, Equi Pau Chasing Parks and the Ponoki, Adubu, left of a Pau Siamu, Sanalibak Pau Sekatum Pongi, Aduna Sanalibak Pau Seda, Kari Pau Sing, you have to do Miam Punda coming in a bit and Zado, Umtanglojaki. Sanalibak Pau Seda, Garang Pangtoki Badumba, Equi Barki, Ning Tamba, Koi Sahi, whom Dragum the Pung Parkbugi. Torom Udugi Pau Sing Namapungo in a quarter of Fongi, Sanaleva Pau Seda, Leva Asigi, whom Dragum Doishuba, Ning Tamba Torom Pax and the Pangto Cray, yellow missing the Solokadaba, Tabak to Wigano Haba, Minister Givafam, quarter of Fongi, Nakal Amuromda, Naga Tabalam Sing, Pusinaba, Lambi Yatlashi Haba, Nagalan Minister, Nephew Diogi, Pau Su quarter of Fongi, Atop Pau Amadana, Manipur State Kala Academy, Turing Amroi, Torgi Hingle, have a Pau Mushuyawi, Adu Atopa Nakal Amadana. Dairung Lengyan Fi Anduna, PM Ning Tambagi Torom Sharuk Yakre, Chief of Defense Staff Atu Tamlagani have a Prime Minister Narendra Modi, Adu Mbawafam Kotoga Fongi, Atopao Amadana, Manipuda, Lak Paturis Singi Machine Hengalakli, have a Pawshina, Hoi, Sanava Pawshida, Fonga Pawshing Ori, Adua, Bongi Lang Taklam Day have a Pawmusu, Hoi Sanava Pawshigi, front page the Fongi. Asugumba, Nasi, Impan the Fongiba, Sanalabak Pawse, Amusung Tongan Tonganba, Togdo Watok, E. Pawsing. Maru Pawsing Kananabi Damakta, Ikai Kunuzaraba, Sangai Express Manipur Edition, editor Tamo KHOGENDRO Kondam, Hojik Lection Lere, Tamobu, Taramoksuri. I am Pano Bukuram. Tamoshi, Impan the Fongiba, Sanaba Pawshi, the Yoiba, Moru Pawsing, a Yam Punakamina, Adu Tawangarang, Pangtokiba, a Baraki, a Vidiski Makutagi, Ning Tamkiba, Sahi. KHOMDRAM the Pung Paraki Toromda, Impal Yauna, the Manipur State, Langang Shilaga, Hanba Fast Yamagi ground, the Mapung Torom Pangtoki, Adu Atoba District Headquarters, sing Adelanai Loof, Adagi, Tongan Tongan organization can so high with Torom Pangtoki. Otamoru with Dingarang Pangtoki, but Torom do that, Chief Minister NBN, Yellow Mission, the Swoloka, the Tabuxi, Tawiganu, Hava from Adagi, Lamdamsha. Shukiaga, Tolopudagi, Ban Blocket or Puna, State the Sigi, what Torang the Maning Halale have a ship minister you are from Punguki Lady. I was a ship minister Punguki or function in the town of Kaying. Ship minister Nangarang, Pangtuki Toromaduda, upon the one aspect of Mayama Punguki. Adra Hosik could be Eva, Yellow missing the Solok Tabak to Viganu have a wapum. A digging a halitan Mandibuda, but Blocket over. Sakut Torangi Tabakta, Sakut Bagi Tabak, Tinte, Mrs. Yanamuru of Humne. Yellow missing Sulaka Bataba, say, Minister Namasi, Mintori, a Kogi Manipur, Handak Marak, Rohingya Kangde, Buru, particularly Rohingya Mayama, Malitan a Pare, Yarportagi Pare, at the Yarportagi Moritana, Laga Mori, the Yabatang Sakina, one over the power of the Pare. Madu Natana Mamang, the Hokim Rohingya Mayama power legre. Rohingya the Natana. Atopole Bagtagi Lapa, Muising, Pabagi to the water, my arms later. Aduna, Mr. Haribase, Moyam Pusila, Ebase, a quay Manundagi, a quay Manundagi, Mika, so then Yarongani, me Yauribani, Makoina Pata Wakalon, Namagi Makada, so when missing a sailor, you is a bagini Kandi, Magin Sen, Pangani Kandi, Pusalapani. Sumba, Tabak, Yellow Midas Holokada, Tawsing, I say, Tobiganu, have a say, Minister Apilni, Masi, Hoi, Narangi Tormadugi Apilni, Adubu, Masi. Minister NBN, Minister or Hona, or the Hona, Manipur, Homi, Matang, the Yam Sedes or in a loba. Adonamana, Massi, so I didn't talk to Canita was a whole rabani. Adona, Yellow with the socket of Batava City, Minister High behind the Balai, Notoana Tamuraga. I could put a magna, Massi, so total with the Bani. Why to me, Mapani, me, Laksaba, Kochaba, Lam Queva, Lakwa, Kotpa. The Matam Kragi Lapa Madudi Tadona Madudi Akabreti, I don't know that Heta, Huralana, Heta Pusalako Corpusuma Tauta was the Sum de Heavenly. Asiam Sumwafam, Nato Wafam Amana, Ban Blocket of Hamze. Ban Blocket of Womatam da Hosik, my heroing this Hoy school, college, Hoy, Hoy, Ado Hiram, Hinabi Yawi. Ado Ban Blocket or Kana Karam Babano, Karamba school service of Gari, doesn't English, the Angang may have to command to Satkani. School service to Angang, my arms in Nunga Tazilak, but my arms later. I don't ban blocket was now. I tell you, the walk my arm, but Palhan Magaloina, Palhan Batanatana, education doesn't be money halale. I don't know, ban blocket say Masika had a maram, chats out on a pact out of Wakana, Mio Karagin Teresta,
मोगी अनिंग थुंद्रे मोगी डिमांड अमा तकसिलेबनी हाइदना बन ब्लॉकेट पक्तो तोबसे मसेदी यामना चुमदबा आइदि थावने खली अदुगी मुहूर्ता इरेन जना वारी सानरगा यानबा परनबा होनबा चीफ मिनिस्टर सु हे हेक मान से बजा हेक ओरकदगी हौना तुम हाइबसे तुम मयाम तानरबा खंगनरबा ngaktani यारी ngoi वारी सादन लोसनसी करिगुम्बा डिमांड अदो पाइखत पे याबा पंगथोक पे याबो दि पंगथोकनी मदु पंगथोरक्त्रे ना हायरबोदि मयाम इरांग होगी होबी अदुनतना बन ब्लॉकेट पंगथो तोबसे तोबिगनु हाना चीफ मिनिस्टर ना हना अपील तौरे मसे होजिकि चीफ मिनिस्टर की वा खक्ता नते बन ब्लॉकेट तौबना काय अमांग लेहले हाइबसे पुगुतिम खंगनरबने अदुना यारी मखैदि बन ब्लॉकेट कुबा अखोई लमदम मसिक इकोनॉमी द खंगदे एजुकेशन द खंगदे सेक्टर खुदिम को सोन बथबसिंग असदि अखोई कनागुम्बा एजुकेशन जंक्शन गी अन खलिब कांबू करी मखर डिमांड तानी कांबू असदि एदि तौदबन चुमें खली मदुगी मोता अतोब मोंगे एजुकेशन सिंग जंक्शन बा नत्रगा गवर्नमेंट वारी साबना फबरा आइना खले तामो अतोप वफम अमना ngarang khoi thawal district administration su silaga khoi adugumba bharat ki ning tambagi numise pangthoki ta thorumdu da sok yakiba khoi cbs wakiba education minister ts rajesh yamna bharat ning kha tamaga su khoi manipuri khungang sing leiriba parja sing da ning tambagi mahau ngosi phaw phangdana leiri haiba magi pendaba nungang ma phongtok wafam ngarang pauche sing da ko to phongi tam sedi khoi gi education minister rajesh yamna thami wafam sidi ka yeng bai tam hoi mase mayam jo haina bole re इंडिया निंग तब फंगबसी ngarang pakthoi thron chai khondrom de subagi thoram ne adubo akhoi manipur da leiba miyam sina chap chana ning tamba gi mahaw adu phangna leiri bra haiba du wahang amo idan lakpasi amna kuirabani oi so dam hanari bani aduna hiram khodim makta manipur se dam mikhai pon gi mawong ama leiba adi thabuk thoram da khangde ama da khangde mangam san san da ba adi ning tamba phangaba lebak amagi citizen na phangiba right ching the thing I phangdabum tawba so phim ama lei tasena makti education minister ga wafam si yamna luba yamna kano wafam di wafam oi haiba bu tasena koi manipur da le mi singa se ning tambi mahau phajana phangibra haiba du di su khaninga bo hanga mo bani hangju hangnari bani aduga masi phangdri haina lobu su yai aduna ning tambi mahau se phangana bo hona ba ma changi na ithamsa tamo haiba thorom masibo ngarang khoi mani bharat ki konung wariba new delhi gi red photo su khoi bharat ki prime minister narendra modi na saruk yaga pangthoki thorom do tamo khoi gi prime minister narendra modi na khoi leirung phi khoi lamdam sing ba leirung phi ala kanda khoi saruk yagi ba adagi ma ki wafam ma na phongdok khibda khoi leibak si oina chief of the defense staff athu matam thamlagni na praja da thaje pi gi wafam khoi sanai ba pawse da ko to phongi ado bharat ki prime minister magna khoi lamdam si gi ba dum loyung phi ya la kanda khoi bharat ning kha tambagi thorom da saruk ya khiba sida tama ma na north east tam su manipur da kari gum miyeng amadi yeng la bra ba amadi mayam hangnabam doi se tama sidi kai mo lebi hoi chummi nang prime minister na leidum phi ya laga khoi independence day gi thorom da saruk ya khiba wangang khiba adegi mana march pa salami opa adegi piran chikat pa mayam se ngarang dagi dum ayu ngan badagi hongna adum ka social media da dum mase koi sai sai re mayam se ka haidare khoi manipur ma sa moina leba asi prime minister na khoi manipur sa jaba manipur gi masak tak pa leirum phigi lengyan jan si yamna harau ne yamna pene aw ji damen habi be dumaina manipur gi phi manipur gi masak tak pa phi ma ya laga adugumba yamna marueba thorom amada saruk ya aduna mana wa ngang gi bai se manipur yauna awang pulam dam da akhanna ba miyeng na yengla kadra manipur bu nungsiba du utpra haina mayam si hainai masi so ai achumba hunen khali ada soidana koi pami badi nungsiba miyeng amaga loina na amaga koi gilamda masi gi saukhat na ba phagat na ba khona rakpa duni pami base hoi prime minister si handak si second term ni mamang gi tam dagi hongna dum masi awang pulam dam da akhanna ba miyeng yengi awang pulam dam sakhatna india sakhat piaro hai ba magi wakhalo na magalo na thabak tawrei magi minister sing hai haltana awang pulam dam state sakadabani hai ba direction ma ka da laktana awara pa khri kai le ge du yeng challe aduna sigi wafam dum su ya nuai ba adagi koi puning thawani ga wafam ne aduga prime minister ngarang hai ke wafam yang marak ta yauri ba damen na su panbi ki ba india gi force ahum nongthak ne adigi air force adigi nokha lami adigi naval force om jigi coordination leina thabuk tawbu yana na ba head ama hapagani haise masi su adi chumba phajawa wafam ne na khali kari gi no da india se object se yam shakti lekhle ba lebak ne sum lebak amagi adigi sakti lebak ti oidi oi hairaga
ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯁꯤ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯌꯥꯔꯤꯕꯃꯈꯩꯗꯤ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯨꯝꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇ ꯕꯦꯖ ꯇꯧꯔꯒ ꯆꯠꯊꯔꯛꯄ ꯃꯌꯥꯝ ꯂꯩ ꯁꯤꯒꯨꯝꯕꯁꯤꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯉꯝꯅꯕ ꯃꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯑꯔꯦꯝꯕ ꯇꯥꯍꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁ ꯑꯍꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯃꯥꯒꯤ ꯋꯥꯐꯝꯗ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁ ꯑꯍꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯆꯤꯞ ꯑꯃ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯞꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯊꯝꯒꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯁꯨ ꯑꯩꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦꯅ ꯈꯜꯂꯤ ꯇꯥꯃꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯕꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯥꯒꯥꯂꯦꯟꯗꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤ ꯅꯥꯒꯥꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯗꯨꯗ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯔꯤꯌꯣꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯂꯝꯕꯤ ꯌꯥꯠꯂꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯥꯒꯤ ꯑꯄꯤꯜ ꯇꯧꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ NACN IM ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯔꯤꯌꯣꯒꯤ ꯋꯥꯐꯝꯁꯤꯗꯤ ꯀꯩ ꯍꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯇꯥꯃꯣ ꯃꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛ NACN IMꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯁꯥꯡꯉꯕ ꯆꯍꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏ ꯃꯔꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯔꯣꯏ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯊꯥꯖꯅꯩ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏ ꯄꯨꯔꯛꯀꯅꯦꯅ ꯅꯥꯒꯥꯂꯦꯟꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯝꯕ ꯄꯗꯃꯥꯅꯥ ꯚꯌꯥ PB ꯑꯆꯥꯔꯖꯅ ꯁꯣꯔꯤ PB ꯑꯆꯥꯔꯖꯅ ꯃꯥ ꯆꯠꯂꯝꯗꯥꯏꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏ ꯄꯨꯔꯛꯀꯅꯦꯅ ꯍꯥꯏꯔꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯋꯥꯔꯣꯏ ꯄꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯗ ꯄꯟꯅ ꯂꯩꯔꯤꯕꯁꯤ ꯅꯥꯒꯥ ꯇꯥꯕ ꯂꯝ ꯍꯥꯏꯕꯁꯤꯗ ꯅꯥꯒꯥꯂꯦꯟ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯈꯔ ꯑꯁꯥꯝꯒꯤ ꯁꯔꯨꯛ ꯈꯔ ꯑꯔꯨꯅꯥꯆꯜ ꯁꯔꯨꯛ ꯄ꯭ꯔꯗꯦꯁꯀꯤ ꯁꯔꯨꯛ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯅꯥꯒꯥ ꯇꯥꯕ ꯂꯝ ꯃꯈꯩ ꯄꯨꯟꯁꯤꯜꯂꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕ ꯍꯥꯏꯕ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯗꯤꯃꯥꯟ ꯑꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯋꯥꯔꯣꯏ ꯄꯨꯔꯛꯄꯗ ꯑꯄꯟꯕ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯣꯛꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯁꯥꯝꯒꯤ ꯁꯣꯛꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁꯣꯛꯏ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯁꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯁꯤ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯤꯅꯣꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯗꯤ ꯋꯥꯔꯣꯏ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯠꯇ ꯀꯔꯤꯝꯇ ꯁꯣꯛꯍꯜꯂꯣꯏꯅ ꯍꯟꯅ ꯊꯥꯖꯕ ꯄꯤꯔꯦ ꯁꯣꯝꯒꯤ ꯗꯤꯃꯥꯟꯗꯤ ꯃꯁꯤ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯄꯨꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯀꯟꯕ ꯗꯤꯃꯥꯟꯅꯤ ꯑꯗꯨꯅ ꯗꯤꯃꯥꯟ ꯑꯃ ꯑꯗꯒꯤ ꯗꯤꯃꯥꯟ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯄꯤꯅꯤꯡꯗꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯑꯗꯒꯤ ꯑꯁꯥꯝꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅ ꯑꯣꯕꯖꯦꯛꯁꯟ ꯀꯟꯅ ꯂꯩꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯌꯥꯝ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏ ꯇꯧꯕꯇꯕꯨ NACN IMꯒꯤ ꯗꯤꯃꯥꯟꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯄꯨꯟꯕ ꯍꯣꯏ ꯃꯗꯨꯗꯒꯤ ꯈꯔ ꯃꯦꯡꯊꯔꯛꯄ ꯊꯣꯠꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯣꯇꯣꯅꯣꯃꯁ ꯑꯗꯨ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕ ꯄꯥꯟ ꯅꯥꯒꯥ ꯕꯣꯗꯤ ꯁꯦꯝꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯅꯅꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯍꯣꯏ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯔꯤꯌꯣꯅ ꯍꯥꯏꯗꯤ ꯍꯥꯏꯕꯕꯨ ꯌꯥꯝ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛ NACN IMꯒꯤ ꯃꯁꯤꯅ ꯑꯀꯟꯕ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯦ ꯆꯍꯤ ꯌꯥꯝ ꯌꯥꯝꯃꯕꯅꯤ ꯆꯍꯤ 50-60 ꯍꯦꯜꯂꯛꯑꯕꯅꯤ ꯁꯤꯒꯨꯝꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯏꯍꯧ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯏꯅꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ ꯄꯥꯝꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯅꯧꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯒꯗꯕ ꯑꯣꯏꯔꯕꯣꯏꯗꯤ ꯃꯗꯨꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯑꯗꯨꯅ ꯅꯤꯐ꯭ꯌꯨꯔꯤꯌꯣꯅ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤ ꯈꯤꯇꯪꯗꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯖꯦꯛ ꯊꯣꯛꯂꯛꯇꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯇꯪ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯅꯥꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯁꯛ ꯇꯥꯛꯄ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯁꯅꯥꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯤ ꯇꯥꯃꯣ ꯐꯣꯇꯣ ꯀꯣꯟꯅꯅ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯃꯣ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯒ꯭ꯔꯥꯟ ꯐꯖꯅ ꯄꯤꯗꯕ ꯈꯣꯠꯇꯕꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯔꯟ ꯇꯧꯕ ꯉꯝꯗꯕꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯣꯏꯔꯤ ꯑꯗꯣ ꯇꯥꯃꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯦꯀꯥꯗꯃꯤ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯨꯔꯣꯏ ꯉꯥꯡꯂꯣꯏ ꯂꯩꯕꯁꯤ ꯁꯤꯗꯤ ꯇꯥꯃꯣ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯂꯝꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯃꯥꯂꯦꯝꯅ ꯃꯁꯛ ꯑꯗꯨꯝ ꯈꯪꯕꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯁꯛ ꯇꯥꯛꯄꯗ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯀꯤꯔꯇꯟ ꯒꯥꯏꯁꯦ ꯃꯁꯤ ꯋꯥꯔꯜ ꯍꯦꯔꯤꯇꯦꯖꯒꯤ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯃꯅꯤꯅ ꯌꯨꯅꯦꯁꯀꯣꯅ ꯃꯁꯛ ꯈꯪꯗꯅ ꯌꯥꯝꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯩꯕꯁꯤꯗ ꯁꯤꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯅ ꯒ꯭ꯔꯥꯟ ꯏꯟꯊꯤꯉꯥꯏ ꯄꯤꯕꯤꯗꯕ ꯄꯤꯔꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯗꯕ ꯃꯗꯨꯁꯨ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯆꯨꯝꯗꯕꯅꯤ ꯃꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯒ
Art and Cultural Department se masi makhada laiba kari haidare academy bu oigera ama oigera state kala bu oigera ama oigera mayam siti loina hingatnaba economy ama changba dakar oena khali Mieng tabi bese akhoi mikup amatangi break amatang lojage yam thun hanjarake mieng tadno lebi Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 Tamo makha tarak pasidi akhoi sanai bak pausegi akhoi makha da yawa pauda akhoi kudong chingai oiraba Congress grass sin thungna hore haiba akhoi pausu tamo akhoi yam nungnang ngai pausu musu akhoi phongi tamo adu hui tamo akhoi mamang thakta su akhoi Congress grass akhoi namun turi ma pana chingba tongan tongan ba afam kya ma da hujil lambadigi yang that thiba dagi lengang su yang that na ba appeal tawgi ba phothi mayam laigre adu hui no no hujil lak pasidi tamo akhoi leina tena kya ma pukningai masa oiri masadi tamo lengang na kaki no khot ya ba hoi masi legang lakhatabaduna tongan ba wafam oina madana ko na jarage hanbada Congress grass yam hogan ba mana hawde chagungna hawdaga tai napi mayam mase hatba adegi napi mayam hatpa da khakta natna mahi marong mayam marakta hawjilaga mana maram moida mahi marong se da mapung phandaba adumba paso amane madragi se sasana sadi sai saru raga kai haida koi san gumada khomthok handarakba so frame thoe aduga moina koi napi mayam marakta koi survival of the fittest ha na ode pang hawd howa yam chandokan banina napi mayam sasana sanari ba khangde miyo ba kana ba khangde mayam ji loina sihalle aduna masina sasan da pibe phengni miyo ba so Congress grass ki koi pollen koi mapan chaptam batam da paithorok ba pollen na se mase yamna phatte mase adu miyo bina sor hojibna changkhra ga mase koi sinus kumba na ba miyo sindeni yam ka hana khudong chahande mase manu changkhra ga hatta hakthi pa sinus hengal ma haidare so ba yamna thai ba phim thole aduna Congress grass haise masi tasena maksu masidi thaoina pusalakena pusalakhibisu natte na hainai koi gehu makhalama diasada thana no pusilapka matamda madu yorok maru dagi haurakkhibani hai ado madi pangsanda sandok pasina maram moidana masi yamna khong chande aduna masi hakai haidare akoi yamna ka hena kana ba rapi su natabani na masidi yari akoi miyamna so masi yanthattana madri mai thalokhi man bataw somi government जो मसी कांग्रेस ग्रास की फिल्म से यामने हंजल्ला बनिना government जो होना लगा से मुथन अनबा थव अमल खत पर चुम्ब्रा न खले मदुन त्रबोइदी के हैदर अखोगी मही मोरो की पोथोक से गलकनी सा संदसु दोंग चादा बथोन गनी मियो बदसु दम थोले अदन मसी मुथन अनबा खनबा थौरांग अमा तव चुम्ब्रा न थमजगे तामो तो पाव मदना Standard Robert Higher Secondary School ni mahiroi baby shna shiki bagi ihau hujikbo dum leiri tamo adu je shina ngarang thokiba khoi chero lamada khoi magi sumula la jin puthokchi fawbodi khoi khongjang haloi haiba adu haying gi ayuk pung tara dagi nungthin pung mari fawbuna khoi khoi lamdam si paksana wakat ifam chathabiu adu mathangi numiki nungdang dana miyamna mairagi lili chatpiu haiba khoi JC INPS ki mogi JC gi appeal lamale adu gi rena tamo khoi Standard Robert ki khoi Guardian Association adai amasu school authority ani gi maraktage khoi ngasi school hangnabgi pe ama lawkhiba adusu hantok piu haiba hum thame dawa sadi GSC wafam siga dagi hojik oi leba ki issue siga dagi school authority amasung Guardian Association school hangnaba lakhol ibu khongthang siga sidi tamo komai yengbi agi taw se school yang sing adi particularly koi Standard Robert Higher Secondary School yang mayam ama mai tamba phangde haiba se su nuaite tawdabu kari gi phangdribano haibadu madi khara kanthaba ma changi aduga mahi tamba som phanghandana som irang asina maram moidana lehiba haibasisu phaba natte aidi school adugi authority gi aran ba leram ba yai adigi ama ma leram ba yai
ꯑꯗꯨ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯂꯝꯕꯤ ꯀꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯉꯒ ꯈꯖꯤꯛꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯅ ꯖꯦꯁꯤꯅ ꯑꯄꯤꯜ ꯇꯧꯔꯤꯕꯁꯦ ꯃꯁꯤꯁꯨ ꯍꯥꯏꯐꯦꯠ ꯇꯥꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯕꯦꯕꯤ ꯁꯅꯥꯃꯤ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯕꯟ ꯀꯧꯕ ꯌꯥꯎꯅ ꯃꯄꯨꯡ ꯐꯥꯕ ꯕꯟ ꯆꯠꯊꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯍꯧꯖꯤꯛ ꯋꯥꯀꯠ ꯃꯤꯐꯝ ꯉꯥꯏꯇꯅ ꯆꯠꯊꯕ ꯃꯐꯝ ꯆꯠꯊꯕ ꯃꯌꯥꯝ ꯑꯃ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯥꯡꯂꯥ ꯂꯥꯡꯖꯤꯟ ꯐꯥꯎꯕꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ SIT ꯁꯦꯝꯃꯒ ꯊꯤꯒꯠꯄꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯩ CBIꯗ ꯁꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯐꯥꯎꯕ ꯆꯠꯊꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ CBIꯅ ꯂꯧꯕ ꯂꯧꯗꯕꯗꯨꯗꯤ ꯑꯩ ꯂꯧꯕꯗꯤ ꯂꯩꯇ꯭ꯔꯤꯕꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤ JSꯅ ꯗꯤꯃꯥꯟ ꯇꯧꯕꯗ ꯃꯗꯨꯗ CBIꯅ ꯊꯤꯒꯠꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅ ꯂꯧꯅꯅꯕ ꯁꯦꯛꯁꯟ ꯑꯃ 302ꯗ ꯑꯃ ꯍꯥꯞꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯎꯏ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯍꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯗꯨꯁꯨ ꯃꯍꯩꯔꯣꯏ ꯆꯍꯤ ꯅꯧꯖꯔꯤꯕꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯊꯕꯤꯕ ꯑꯃ ꯆꯪꯏ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦꯞ ꯂꯧꯔꯦ ꯑꯗꯒꯤ ꯑꯃ ꯇꯧꯔꯦ CBIꯗ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯦꯜꯂꯤꯗꯁꯨ BJPꯅ ꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯁꯨ BJPꯅ ꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯅꯤ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯋꯥ ꯍꯥꯏꯅꯔꯒ ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯅ ꯇꯛꯅꯔꯒ ꯍꯥꯏꯅꯔꯒ ꯃꯁꯤ CBIꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯅꯕꯤꯕꯅ ꯑꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ CBIꯗ ꯁꯤꯟꯅꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ JSꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯗꯨꯗ ꯀꯦꯁ ꯑꯗꯨꯗ ꯐꯤꯠ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯒ ꯑꯩꯗꯤ ꯊꯕꯛ ꯂꯧꯈꯠꯄ ꯑꯃ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏ ꯁꯅꯥꯏꯔꯩꯕꯥꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯅꯦ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯇꯨꯔꯤꯁꯀꯤ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯃꯣ ꯁꯅꯥꯏꯔꯩꯕꯥꯛ ꯄꯥꯎꯁꯤꯗ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯤ ꯇꯥꯃꯣ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏ ꯐꯒꯠꯂꯛꯑꯦꯅꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯂꯥꯎꯔꯒ ꯂꯩꯔꯤ ꯑꯗꯣ ꯈꯔ ꯃꯈꯩꯁꯨ ꯐꯒꯠꯂꯛꯂꯕ꯭ꯔꯥ ꯍꯥꯏꯁꯤꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯇꯨꯔꯤꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗꯁꯨ ꯈꯔ ꯍꯦꯟꯅꯗꯤ ꯀꯥꯟꯅꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯇꯥꯃꯣ ꯁꯤꯗꯗꯤ ꯇꯥꯃꯣ ꯀꯩ ꯌꯦꯡꯕꯤꯕꯒꯦ ꯍꯣꯏ ꯇꯨꯔꯤꯁ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯍꯥꯏꯁꯦ ꯇꯨꯔꯤꯁꯁꯤꯡꯅ ꯂꯥꯛꯏꯁꯦ ꯆꯨꯝꯅꯒꯤ ꯂꯥꯛꯑꯝꯃꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯍꯟꯈꯤꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯍꯣꯇꯦꯜꯁꯤꯡꯗ ꯂꯩꯅꯤ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯗꯩ ꯀꯣꯏꯆꯠ ꯆꯠꯀꯅꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯁꯤꯗ ꯍꯣꯇꯦꯜ ꯇꯧꯕꯅꯤꯕꯨ ꯈꯪꯗꯦ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯈꯪꯗꯦ ꯑꯗꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯌꯥꯝ ꯈꯪꯗꯦ ꯃꯣꯏꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯐꯪꯍꯜꯂꯦ ꯑꯗꯣ ꯇꯨꯔꯤꯁꯁꯤ ꯃꯃꯥꯡꯒꯤ ꯑꯦꯀꯥꯗꯃꯤꯛ ꯏꯌꯥꯔꯗ ꯍꯥꯏꯇꯥꯔꯦ 1,64,000 ꯂꯥꯛꯄꯁꯤꯗꯒꯤ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯍꯥꯏꯗꯤ 2017-18 ꯑꯗꯨꯒ 18-19ꯗꯗꯤ ꯃꯁꯤ 2,000 ꯃꯨꯛ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯗꯣꯃꯦꯁꯇꯤꯛ ꯇꯨꯔꯤꯁꯀꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯂꯝ ꯀꯣꯏꯕꯗꯤ ꯃꯃꯥꯡꯒꯤ ꯑꯦꯀꯥꯗꯃꯤꯛ ꯏꯌꯥꯔꯗꯨꯗ 3,000 ꯈꯔ ꯍꯦꯟꯅ ꯂꯥꯛꯈꯤꯕꯗꯨ ꯑꯩꯈꯣꯏ 2018-19ꯗꯗꯤ 9,000 ꯍꯦꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯇꯨꯔꯤꯁ ꯃꯌꯥꯝ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯝꯗꯝ ꯑꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯍꯦꯜꯂꯛꯑꯦ ꯃꯣꯏꯅꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯥꯛꯄꯅꯤ ꯇꯨꯔꯤꯁ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯇꯨꯔꯤꯁꯀꯤ ꯀꯥꯡꯕꯨꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯣꯏꯗꯦ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯃ ꯃꯣꯏꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯊꯣꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯐꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯇꯨꯔꯤꯁꯁꯤꯡ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯎꯅꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯛ ꯎꯗꯕ ꯐꯣꯔꯦꯅꯔ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯔꯣꯄꯤꯌꯥꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯂꯥꯛꯄ ꯑꯃ ꯂꯥꯛꯄ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯔꯦ ꯃꯣꯔꯦ ꯂꯝꯕꯤꯗ ꯉꯥꯏꯇꯅ ꯃꯁꯤ ꯑꯗꯨꯝ ꯎꯔꯕꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯎꯏ ꯑꯗꯨꯅ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯨꯝꯒꯤ ꯐꯤꯕꯝꯗ ꯈꯔ ꯃꯈꯩ ꯐꯒꯠꯍꯟꯕꯅꯤ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯦ ꯁꯥꯟꯇꯤ ꯂꯩꯔꯦ ꯑꯗꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄ ꯍꯥꯏꯁꯦ ꯐꯩ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯍꯦꯟꯅ ꯈꯪꯕꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯇꯨꯔꯤꯁꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯇꯧ ꯇꯧꯕ ꯅꯠꯇꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯏꯌꯥꯔ ꯄꯥꯔꯃꯤꯠꯅꯆꯤꯡꯕ ꯃꯌꯥꯝ ꯆꯪꯅ ꯊꯤꯡꯖꯤꯟꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯐꯒꯠꯂꯦꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯑꯐꯕ ꯗꯤꯕꯦꯂꯞꯃꯦꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯩꯈꯣꯏ ꯉꯥꯔꯤꯌꯥꯟꯗꯒꯤ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤ ꯇꯥꯃꯣ ꯃꯇꯝ ꯁꯥꯡꯉꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯁꯦꯝꯕꯤꯌꯨꯅ ꯃꯥꯏꯀꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯥꯜꯂꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯉꯁꯤꯐꯥꯎ ꯃꯤꯠꯌꯦꯡ ꯆꯪꯗꯕꯗꯒꯤ ꯅꯍꯥꯟ ꯇꯥꯡ 13ꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡ ꯆꯪꯁꯤꯜꯂꯤ ꯑꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕꯗꯤ ꯂꯝꯕꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯌꯨ ꯆꯠꯊꯣꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯁꯤꯗꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯩ ꯍꯥꯏ ꯌꯦꯡꯕ ꯌꯥꯅꯤ ꯇꯥꯃꯣ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯅ ꯌꯥꯝ ꯊꯥꯞꯄ
nung mang da leba lambi su nate aw lambi si mi jo phadana chat pa lambi ni adu lambi si phim phate ha ba si khang ba si ai akhoi mak su sum chalo da yam kui re khang ba adu sembi ba se na na sembi ba yara ba ni aduna som da lambi thong adigi mai sing sit pha ba se sakhalo pa gi maro maram ni lambi thong na bu phara ba di atha pa na pa ba le tra ni su gi matam sa di adigi lambi thong phatra di landama do thobo pathok sing swai da bukala yon su ya de adi mi sike ko thok sin tawba office ka ba khangde ama khangde adi ate ate myam sa nongai ta bane aduna masi tangai phadana sembiu haidana taksalaga demand to lak pasi kuirabani mokhoina hai khibada hana su e hanjan hanjan pi dana mari le sing da haijare yadre hojik su moina hari base khutak te lambi sem ba ho ba te lambi sem ba koila thana process to ba hobiro haibane ba adu be handok ka haibane aduna niyamgi aningba pamba hai base su masi hekta yana phattaba mawongda aningba pamba do haibana te lambi semina ba hai lambi semba ji manipur development ne aduna masigi matang study id government mun khanthabiraga lambi semba se hongnuna ba thok ka bimna phai adigi miyanga wari sanaraga lambi thingdana mi mayam ama chodok sin tawda ethel ka ba da khudok jada ba thoi ba se masi kona na ba kona bi basu local mla singna tanaraga adi government tawba phai ana khali loina loina lambi semba yu koilas thabagi wani koila thabagi wani ana koila thabagi process do adi lokat pa chumbra na khali government so ai lokal ka ne thajaba thamjage tabu yam nongai jai tamogi asin ba kya kai thuk pir ngasi ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯗ ꯇꯥꯃꯣꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯍꯥꯛꯅ ꯁꯄꯣꯔꯠ ꯃꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ